ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯥꯊꯣꯏꯒꯤ ꯃꯦ 18ꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕ ꯁꯛꯅꯥꯏꯔꯕ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔ ꯏꯔꯣꯝ-ꯃꯩꯄꯥꯛꯀꯤ ꯏꯃꯨꯡꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯗꯦꯚꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤ (MSFDS) ꯅ ꯂꯨꯄꯥ ꯂꯥꯈ 4,100,000 ꯈꯨꯠꯁꯤꯟꯅꯗꯨꯅ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ꯫ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯗꯨ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯄꯦꯂꯦꯁ ꯒꯦꯠꯇ ꯂꯩꯕ MSFDS ꯒꯤ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯈꯤꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯅꯨꯡꯕꯤꯒꯤ ꯃꯃꯥꯡꯗ MSFDS ꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯟꯖꯨ ꯕꯁꯁꯄꯇꯤ ꯃꯌꯨꯝ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡ ꯃꯛꯆꯝ, ꯐꯤꯜꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯁꯨ-ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯂꯥꯏꯃꯌꯨꯝ ꯁꯨꯔꯖꯀꯥꯟꯇ, ꯋꯨꯡꯀꯇꯤꯡ-ꯃꯀꯥꯡ, ꯔꯣꯃꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯁꯣꯅꯤꯌꯥ ꯅꯦꯄ꯭ꯔꯝ ꯑꯃꯗꯤ ꯑꯇꯩ ꯐꯤꯜꯝꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯣꯝ-ꯃꯩꯄꯥꯛꯀꯤ ꯂꯣꯏꯅꯕꯤ ꯏꯔꯣꯝ-ꯑꯣꯡꯕꯤ ꯔꯤꯇꯥ ꯗꯦꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯣꯝ-ꯃꯩꯄꯥꯛ ꯏꯝꯐꯥꯜꯒꯤ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯅꯨꯃꯤꯠ 15ꯅꯤ ꯆꯨꯞꯅ ꯀꯣꯚꯤꯗ-19ꯒ ꯑꯀꯟꯕ ꯂꯥꯟ ꯊꯦꯡꯅꯔꯝꯂꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯌꯦꯡꯕꯗ ꯂꯨꯄꯥ ꯂꯥꯈ 10 ꯍꯦꯟꯅ ꯆꯪꯈꯤ꯫ ꯃꯗꯨꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝ ꯑꯗු ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯌꯥꯎꯕꯅ ꯁꯤꯡꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯈꯛ ꯄꯤꯈ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯕ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯁ꯭ꯀꯤꯝ ꯂꯩꯇꯕꯅ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ MSFDSꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯥꯟ ꯀ꯭ꯂꯥꯁꯤꯛ ꯐꯤꯜꯝ ꯏꯁꯥꯅꯧꯕꯨ ꯃꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯔꯤꯕꯝ ꯁ꯭ꯌꯥꯝ ꯁꯔꯃꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯍꯧꯈꯤꯕ ꯃꯦ 19ꯗ ꯐꯟꯗ ꯇꯥꯟꯅꯕ MSFDSꯒꯤ ꯍꯣꯜꯗ ꯎꯠꯈꯤ꯫ ꯐꯤꯜꯝ ꯑꯁꯤ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯗ 73ꯁꯨꯕ ꯀꯥꯟ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜꯗ ꯀ꯭ꯂꯥꯁꯤꯛ ꯁꯦꯛꯁꯟꯗ ꯎꯠꯅꯕ ꯈꯟꯒꯠꯄꯗ ꯌꯥꯎꯔꯛꯈꯤꯕꯅꯤ꯫ ꯏꯔꯣꯝ-ꯃꯩꯄꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯃꯃꯤꯡ ꯆꯠꯂꯕ ꯐꯤꯜꯝ ꯀꯌꯥ ꯆꯩꯅꯥ, ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ, ꯊꯤꯌꯦꯇꯔ ꯏꯟꯀꯥꯔꯅꯦꯠ, ꯃꯣꯟꯄꯁ ꯑꯣꯐ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯅꯆꯤꯡꯕ ꯐꯤꯜꯝꯁꯤꯡꯗ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯈꯨꯗꯣꯜ ꯇꯝꯂꯝꯃꯤ꯫ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯐꯤꯜꯝ ꯀꯌꯥꯗꯁꯨ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯁꯨꯡ ꯃꯆꯥ ꯑꯅꯤ ꯂꯩꯍꯧꯔꯤ꯫ ꯉꯔꯥꯡ ꯁꯤꯟꯅꯈꯤꯕ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯗꯨ ꯐꯤꯜꯝ ꯎꯠꯄꯗꯒꯤ ꯐꯪꯕ ꯈꯛ ꯅꯠꯇꯅ MP ꯃꯍꯥꯔꯥꯖ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕ, ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ-ꯗꯤꯡꯒꯣ, MLA RK ꯏꯃꯣ, CM ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯤꯡꯉꯥꯡꯕꯝ ꯁꯅꯥꯖꯥꯎꯕ, RK ꯕꯤꯅꯥꯗꯣꯟ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ, ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯔꯦꯛꯇꯔ NG ꯎꯇꯝ, ꯇꯨꯔꯤꯖꯝ ꯗꯤꯔꯦꯛꯇꯔ W.E.ꯕꯣꯍꯜ, Art and Cultureꯒꯤ ꯀꯃꯤꯁꯅꯔ M. Joy, ꯗꯤꯔꯦꯛꯇꯔ K. Dinamani, Ranjan Yumnam, IAS Victoria Yengkhom, MPSꯅꯆꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯦꯡꯕꯥꯡ ꯄꯤꯔꯛꯄꯗꯒꯤ ꯁꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ MSFDSꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ Kali hari itu mungkin kemarin ekspres atau film mungkin, polisi itu lagi mungkin masih mungkin, aku kan bisa berlari, aku mati wari rumah, nalar macam mau kalau kita lagi na, tanggal sudah di hospital, sekarang macam pasal, mati mau di sana lagi ramai kilo, lagi kilo lagi ini, friend relative, मैं अभी साथ माउ कर दी ना, पूरा अरे मारे ऐसे गले में तो मेरा परम मास पर भाव नहीं माने ना कहीं तो खाने का शादी को ना एक खड़ा हुए ना कोर्स ना वाला ना एक लंबाई ले एक वो मैं एक थोड़ा ना कोई अब तो सिंगल एक बार में हुआ अंकल के को मारा तो बाहर में नहीं अब हर दिन है मैंने मजा ना ले पूरे अब हमारी दोस्त का लड़की मतलब जब और दिन के लास्ट की मासी गया भी अब वो मासे लास्ट में जब मासे हरा और मासे पर ने दिखा है वो तो बहुत बड़ी आशीर्वाद ऐसे हम लोग तो ये आशीर्वाद नाम से ले गया है ये गाली ले नहीं भर है से बात और एक नहीं बड़ा आने उधर नहीं या पूरा भर है ये मिलेगा सब है और ये उधर आप जा रहे हैं सोशल मीडिया पे मामा के लिए मतलब प्रमोट हो गई क्योंकि टिकट से हम ये लोग तो है कि ना हेंग जितना ना टिकट से तब लाए टिकट से वो मतलब कि अब लाइव को बड़ी के हाई जा रहे हैं कोई ना खल दवा एनो कलेक्शन से कोई ना लाख मरी का लिसिंग अमगा चनी से कोई ना सक्सेसफुली ना इसी से हिस्ट्री में आने खल दवा मणिपुर की सीमा अंदर ऐसे सीमा में नो मकर कुछ बड़ा लाभ नहीं करे कोई वो मतलब अदुसु चही कुंठा निफु शुरू फिल्म को अना सिगिसे कोई सीरीज सक्सेस से कोई माया पब्लिक ने कोई फिल्म कम्युनिटी कोई गिल्ड लेगा कोई फिल्म फोरम अरे इसी में आशा कोई
my party namta hire mayam sidi contribution je tike other also adana legi success oi ngam ni khali aduga yam chaw mating nak si aina personal sujoge ne togi CM gi office gi sana jawa chief secretary office gi RT binetan minister honorable minister Linko MP national sana jawa director tourism director ini harusnya kau ni hajar juga mau kita view drama view ya kan hanya deh, ada yang lagi, ada yang orang yang punya